ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯔꯇꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯣꯅꯣꯂꯣꯛ ꯇꯧꯖꯕꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯗ ꯑꯁꯣꯏꯕ ꯀꯌꯥ ꯌꯥꯎꯔꯕꯒꯁꯨ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯆꯨꯝꯊꯣꯛꯄꯤꯔꯛꯂꯒ ꯑꯔꯥꯟꯕ ꯑꯗꯨ ꯑꯩꯍꯥꯛꯅ ꯆꯨꯝꯊꯣꯛꯅꯖꯕꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ꯫ ꯑꯅꯤꯁꯨꯕ ꯇꯥꯡꯀꯛ ꯇꯥꯃꯤꯟꯅꯔꯁꯤ, ꯃꯤꯌꯥꯝ ꯄꯨꯟꯅ ꯃꯤꯠꯌꯦꯡ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯄꯤꯁꯣꯗ 2꯫ ꯔꯥꯖꯦꯁ, ꯅꯪ ꯉꯔꯥꯡ ꯃꯔꯨ ꯀꯌꯥ ꯃꯤꯁ ꯑꯣꯏꯕ ꯌꯥꯎꯏ? ꯍꯥ? ꯃꯇꯥꯎ ꯈꯪꯗꯦꯗ ꯄꯪꯀꯥꯞꯇ ꯀꯥꯞꯈ꯭ꯔꯃꯤ꯫ ꯃꯔꯨ ꯀꯌꯥ ꯃꯤꯁ ꯑꯣꯏꯗꯦ, ꯃꯔꯨꯗꯤ ꯑꯝꯇ ꯃꯤꯁ ꯑꯣꯏꯍꯧꯗ꯭ꯔꯦ꯫ ꯑꯗꯣ ꯐꯔꯦ ꯃꯇꯥꯎ, ꯑꯕꯗꯨꯜꯗꯤ ꯎꯗꯦ, ꯀꯥꯏ ꯂꯩꯈ꯭ꯔꯒꯦ? ꯍꯥ? ꯑꯕꯗꯨꯜꯗꯤ ꯎꯗꯦ ꯉꯁꯤꯒꯤ, ꯀꯥꯏ ꯑꯃ ꯆꯠꯈ꯭ꯔꯒꯦ? ꯑꯩꯁꯦ ꯂꯩꯌꯦ꯫ ꯅꯣꯏꯅ ꯋꯥꯔꯤ ꯁꯥꯏꯗꯣ ꯑꯗꯨꯝ ꯁꯥꯟꯅꯧ, ꯑꯩ ꯂꯣꯏ ꯇꯥꯏꯌꯦ꯫ ꯐꯩꯌꯦ, ꯀꯥꯞꯇꯕꯩ ꯋꯥꯔꯤ ꯁꯥꯗꯤ ꯌꯥꯝ ꯐꯩꯀꯣ꯫ ꯑꯗꯣ ꯀꯥꯏꯅꯔꯝꯗꯥꯏ ꯌꯧꯔꯛꯑꯕꯅꯤꯅ ꯅꯪꯒꯤ ꯇ꯭ꯔꯥꯟꯁꯐꯔ ꯑꯣꯔꯗꯔ ꯊꯣꯔꯛꯄꯗꯣ ꯑꯩꯈꯣꯏꯁꯨ ꯈꯪꯖꯒꯦꯗꯅ ꯍꯥꯏꯔꯛꯑꯣ ꯔꯥꯖꯦꯁ, ꯍꯥꯏꯔꯛꯑꯣ꯫ ꯌꯥꯏꯃ, ꯅꯪꯁꯨ ꯍꯥꯏꯔꯛꯑꯣꯗꯅ ꯀꯔꯝ ꯄꯣꯁꯇꯤꯡꯗ ꯇꯥꯔꯒꯦ? ꯑꯁ ꯑꯕꯗꯨꯜ, ꯑꯩꯈꯣꯏꯗꯤ ꯁ꯭ꯇꯦꯁꯟꯗ ꯑꯗꯨꯝ ꯇꯥꯔꯦꯗ꯫ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟꯗ ꯅꯠꯇ꯭ꯔꯗꯤ ꯀꯥꯏ ꯂꯩꯅꯤ ꯃꯤꯠ ꯅꯥ ꯁꯤꯡꯅꯕ? ꯁ꯭ꯇꯦꯁꯟꯗ ꯑꯣꯏꯅ ꯇꯧꯔꯁꯤꯗ, ꯄꯨꯟꯅ ꯍꯥꯏꯅ ꯈꯟꯅꯔꯒ ꯁ꯭ꯇꯦꯁꯟꯗ ꯇ꯭ꯔꯥꯟꯁꯐꯔ ꯊꯣꯛꯑꯦ꯫ ꯑꯗꯣ ꯃꯤ ꯑꯇꯩꯗꯤ ꯆꯠꯅꯈ꯭ꯔꯦ꯫ ꯑꯗꯣ ꯅꯣꯏ ꯑꯅꯤꯗꯤ ꯄꯨꯡ ꯀꯌꯥ ꯆꯠꯀꯦ ꯍꯥꯏꯅꯣ? ꯒꯥꯔꯤ ꯂꯥꯛꯀꯗꯣꯏꯔꯣ? ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯅꯣꯏꯕꯣ? ꯑꯩꯒꯤꯁꯨ ꯂꯧꯕ ꯂꯥꯛꯑꯅꯤ꯫ ꯂꯧꯕ ꯂꯥꯛꯑꯒ ꯄꯨꯟꯅ ꯑꯣꯏꯅ ꯆꯠꯃꯤꯟꯅꯔꯒꯦꯅ ꯈꯜꯂꯦ꯫ ꯍꯥꯏꯕꯨ ꯍꯥꯏꯅꯔꯤꯉꯩꯗ ꯂꯧꯕ ꯂꯥꯛꯑꯦ ꯑꯩꯒꯤꯗꯤ꯫ ꯑꯗꯣ ꯑꯩꯅ ꯈꯤꯇꯪ ꯍꯜꯂꯝ ꯇꯥꯔꯦꯀꯣ ꯅꯣꯏ ꯑꯅꯤꯗꯒꯤ꯫ ꯍꯌꯦꯡ ꯑꯃꯨꯛ ꯄꯥꯎ ꯐꯥꯎꯅꯔꯁꯦ ꯀꯣ꯫ ꯍꯣꯏ ꯃꯔꯨꯞ, ꯆꯠꯂꯣ ꯐꯖꯅ ꯆꯠꯂꯨꯀꯣ, ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯈꯣꯏꯁꯨ ꯂꯥꯛꯑꯒ ꯑꯗꯨꯝ ꯂꯥꯛꯑꯗꯕꯅꯤꯗ꯫ ꯆꯠꯂꯝꯃꯣ, ꯅꯣꯏꯗꯩꯕꯨ ꯑꯩꯈꯣꯏꯅ ꯍꯥꯟꯕ꯭ꯔꯥ ꯈꯪꯕ ꯅꯠꯇꯦꯗ꯫ ꯂꯥꯛꯑꯅꯤ ꯑꯩꯈꯣꯏꯁꯨ꯫ ꯂꯥꯛꯑꯦꯍꯦ ꯔꯥꯖꯦꯁ, ꯍꯥꯏꯅꯔꯤꯉꯩꯗ ꯂꯥꯛꯑꯣ, ꯆꯠꯁꯤ ꯂꯥꯛꯑꯣ, ꯄꯨꯊꯣꯛꯑꯁꯤ ꯂꯥꯛꯑꯣ, ꯊꯦꯡꯈ꯭ꯔꯦ, ꯃꯤ ꯂꯣꯏ ꯆꯠꯈ꯭ꯔꯕꯅꯤ, ꯆꯠꯁꯤ ꯂꯥꯛꯑꯣ꯫ ꯚꯥꯏ, ꯃꯤꯡ ꯀꯩ ꯀꯧꯒꯦ? ꯃꯤꯡꯁꯨ ꯈꯪꯗꯦ꯫ ꯑꯗꯣ ꯑꯩꯈꯣꯏ ꯁ꯭ꯇꯦꯁꯟꯁꯤꯕꯨ ꯁꯤꯗꯩ ꯃꯤ ꯀꯌꯥ ꯂꯩꯒꯦ? ꯈꯪꯉꯗꯤ ꯑꯝꯇ ꯍꯥꯏꯕꯤꯔꯛꯀꯦ? ꯍꯣꯏ ꯏꯇꯥꯎ, ꯑꯩꯒꯤ ꯃꯤꯡ ꯖꯣꯟ ꯀꯧꯕꯅꯦ꯫ ꯑꯩꯁꯨ ꯀꯨꯏꯗ꯭ꯔꯤꯗ ꯁꯤ ꯁ꯭ꯇꯦꯁꯟꯁꯤꯗ ꯂꯥꯛꯄ꯫ ꯑꯁ ꯗ꯭ꯌꯨꯇꯤꯁꯤꯗꯤꯀꯣ, ꯑꯁ ꯚꯤꯗꯤꯑꯦꯐ ꯂꯩꯔꯝꯗ꯭ꯔꯗꯤꯀꯣ ꯁ꯭ꯇꯦꯁꯟꯁꯦ ꯄꯨꯡꯂꯣꯏ ꯂꯣꯏꯒꯗꯕꯅꯤꯅꯦ꯫ ꯚꯤꯗꯤꯑꯦꯐꯅ ꯄꯨꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯕꯅꯤꯅꯦ ꯁꯤ ꯁ꯭ꯇꯦꯁꯟꯁꯦ꯫ ꯚꯥꯏꯒꯤ ꯃꯤꯡꯗꯤ ꯀꯔꯤ ꯀꯧꯕ꯭ꯔꯥ? ꯑꯩꯒꯤ ꯃꯤꯡ ꯔꯥꯖꯦꯁ ꯀꯧꯋꯦ꯫ ꯑꯁ ꯈꯪꯗꯦ, ꯑꯅꯧꯕ ꯂꯥꯛꯄꯅꯤꯅ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯑꯩꯁꯨ ꯍꯩꯅꯔꯣꯏꯍꯦ꯫ ꯗ꯭ꯌꯨꯇꯤ ꯌꯥꯝꯅ ꯆꯤꯟꯕ꯭ꯔꯥꯅꯦ? ꯍꯣꯏ, ꯁ꯭ꯇꯦꯁꯟꯅꯤꯅ ꯈꯔ ꯆꯤꯟꯕ ꯍꯥꯏꯗꯨꯅꯤ ꯚꯥꯏ꯫ ꯑꯗꯣꯀꯣ, ꯑꯩꯈꯣꯏꯒꯤ ꯑꯣꯐꯤꯁꯥꯔꯁꯤꯡꯁꯦ, ꯁꯤꯁꯤꯡꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯁꯤ ꯀꯔꯤ ꯍꯥꯏꯁꯤꯔꯥ, ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ ꯂꯩꯔꯒꯀꯣ, ꯑꯗꯨꯝ ꯈꯪꯉꯛꯀꯅꯤ꯫ ꯑꯗꯣ ꯚꯤꯗꯤꯑꯦꯐ ꯑꯃ ꯋꯥꯠꯄꯗꯀꯣ ꯑꯩꯈꯣꯏꯒꯤ ꯗ꯭ꯌꯨꯇꯤꯁꯤ ꯌꯥꯝ ꯐꯔꯛ ꯇꯥꯕꯅꯦ꯫ ꯄꯨꯂꯤꯁ ꯂꯩꯕꯒ ꯑꯩꯈꯣꯏ ꯚꯤꯗꯤꯑꯦꯐ ꯂꯩꯕꯒ, ꯑꯁ ꯚꯤꯗꯤꯑꯦꯐꯅ ꯃꯁꯤꯡ ꯌꯥꯝꯕꯅꯤꯅꯀꯣ, ꯑꯁ ꯌꯥꯝ ꯋꯥꯏꯑꯦ, ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯅꯈꯣꯏꯒꯤꯁꯨ ꯈꯟꯕꯗꯀꯣ꯫ ꯏꯇꯥꯎ ꯍꯣꯏꯒꯤꯗꯤ ꯇꯣꯂꯣꯞ ꯀꯌꯥ ꯐꯪꯒꯦ? ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯕ ꯌꯥꯒꯗ꯭ꯔꯥ? ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯈꯪꯗꯗꯅ ꯍꯪꯕꯅꯦ ꯁꯨꯝ꯫ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞꯇꯤꯀꯣ ꯂꯨꯄꯥ 3,000ꯀ ꯁꯝꯊꯤꯡ ꯑꯣꯏꯕꯅꯤꯅꯦ꯫ ꯑꯗꯨ ꯅꯈꯣꯏꯒꯤꯗꯤ ꯀꯌꯥ ꯑꯣꯏꯕ꯭ꯔꯥ? ꯑꯩꯅ ꯁꯨꯝ ꯇꯥꯕꯗꯗꯤꯀꯣ ꯅꯣꯏꯒꯤ ꯂꯨꯄꯥ 3,000ꯂ ꯀꯩꯅꯣ ꯐꯪꯕ ꯑꯣꯏꯕꯅꯤꯅꯦ꯫ ꯑꯗꯣ ꯑꯩꯈꯣꯏꯒ 50%ꯅꯦꯗ꯫ ꯑꯗꯣ ꯍꯟꯗꯛ 6 ꯄꯦ ꯀꯃꯤꯁꯟ ꯂꯥꯛꯄꯗꯀꯣ ꯀꯌꯥ ꯍꯦꯟꯒꯗ꯭ꯔꯥ ꯑꯗꯨꯗꯤ ꯈꯪꯗ꯭ꯔꯦ꯫ ꯑꯗꯨ ꯅꯈꯣꯏꯒꯤ ꯌꯥꯎꯒꯗ꯭ꯔꯥꯅꯦ ꯑꯗꯨꯕꯣ? ꯈꯪꯗꯦꯗ ꯚꯥꯏ, ꯌꯥꯎꯒꯗ꯭ꯔꯥ ꯌꯥꯎꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯦꯐꯁꯤ ꯌꯥꯝꯅ ꯍꯟꯊꯅ ꯈꯟꯕ ꯃꯥꯜꯂꯦꯗ꯫ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯇꯣꯂꯣꯞꯁꯤꯀꯣ ꯍꯟꯗꯛ 6 ꯄꯦ ꯀꯃꯤꯁꯟꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯎꯔꯗꯤ ꯀꯌꯥꯗ ꯂꯥꯏꯕꯛ ꯐꯅꯤ ꯍꯥ? ꯔꯁꯟ ꯃꯅꯤ ꯇꯧꯏ꯫ ꯅꯣꯏꯅ ꯑꯩꯈꯣꯏꯗꯒꯤ ꯂꯨꯄꯥ 1,000 ꯍꯦꯜꯂꯦ, ꯑꯩꯈꯣꯏꯅ 500ꯒ ꯁꯝꯊꯤꯡ ꯑꯣꯏꯕꯅꯤ꯫ ꯑꯗꯣ ꯆꯥꯕꯒꯤꯁꯨ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄꯅꯤꯅꯦ꯫ ꯍꯣꯏ ꯆꯨꯝꯃꯦ, ꯅꯪꯅ ꯍꯥꯏꯕꯗꯣ, ꯆꯥꯕꯒꯤ ꯍꯥꯏꯕꯗꯣ ꯆꯨꯝꯃꯦ꯫ ꯑꯩꯈꯣꯏꯒꯤ 1,000 ꯔꯁꯟ ꯃꯅꯤ ꯑꯣꯏꯕꯅꯦ꯫ ꯑꯗꯨ ꯅꯈꯣꯏꯒꯤ 500ꯒ ꯀꯌꯥꯅ ꯑꯣꯏꯕꯅꯦ꯫
ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯀꯣ ꯃꯦꯁ ꯀꯃꯥꯟꯗꯔꯅ ꯅꯣꯏꯒꯤ ꯇꯣꯉꯥꯟ ꯆꯥꯎ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯅꯣ ꯌꯥꯝꯅ ꯂꯥꯎꯅꯕꯅꯤꯅꯦ ꯑꯗꯣ ꯈꯪꯗꯦꯅꯦ ꯀꯔꯤ ꯇꯧꯕ꯭ꯔꯥ ꯑꯁ ꯈꯟꯅ ꯆꯩꯅꯕ ꯀꯌꯥꯝ ꯊꯣꯛꯄꯅꯤꯅꯦ ꯆꯥꯕꯒꯤ ꯌꯦꯡꯕ ꯇꯥꯔꯦ ꯀꯩꯗꯧꯅꯤ ꯌꯦꯡ ꯇꯥꯔꯦꯗꯅ ꯊꯦꯡꯅꯕ ꯍꯥꯏꯕꯗꯨꯅꯤ ꯐꯔꯦ ꯑꯗꯨꯗꯤ ꯃꯇꯥꯎ ꯑꯩꯁꯨ ꯆꯪꯈ꯭ꯔꯒꯦ ꯅꯪꯁꯨ ꯂꯩꯍꯧꯔꯣꯀꯣ ꯑꯗꯨꯗꯤ halo em halo lao ấy just lo rồi phía không phải lo học có lo just lo em thông minh just lo cái nôm em tự thoát trap xí bỏ Pauline gì ha cái đâu bây giờ cái ngăn nào có lo pung manga mà khai ta Pauline này hay bớt moi em ta khăng đập bra ha just sao rồi hello just sao rồi hôm ta có lo cái đâu cái sao lo lep sao lo je sai bra cái nó nang ngarang ano balak pane do nang makrami horamine ha nang kaidar lai nong dan hoi ha sa thona rak pa yadra refi khong ji pung kya ta re ne kya ho khre ha lep chalo sa lep chana ro ngasi di lam to khra sikka dab lai ko lam yam mani na sha dhan noi mi am ta mang na ba ya roi ko duty thari bana sana sai khang lo duty tharamaga noi kauthokpada mi amta leramdraga aingonda wahan ngano noi bidem ne hele ko mi mang mase pc kangu amta tawde ko noina tawri badu maina lojala se sengda blai bina line to moi asi line hodara se pura ya bna trosi kaino to yamne khoi bidep tiang thi se sauna ra diko nungai roi kya suyamna yung thiba video ta mohoi gi da makta na tre khoina mating pa nga si station da lairi si khoi si station da layo hebe kanana ya pi mohoi gi mating pa nga wathi fi khoi da ta ba moi police kangu na tolop na chawre duty na tawling de du du ga ikhoi nang ngang pham su oir da kari da itaw nang na morom soli do ba asi la honda se am taw bane da mi gi mi cha ma na ba khan mangam da bra khang de ma gi ko asi kari taw bra khang de ne khang de da bhai noi gi police kang se ko ithai bra kaino mi taw taw ida noi police masen wai hai ba gi mata gum wa nga nga da na video da sum tai jinara wa nga was de sum sauning pom yorok pa hai ta re kai gi no ma na du yam na video se in thir se video na mo na kai do ba yaw rage saurano da bhai saurano ko lo thabuk to those lo mo duty thoi thok te mo hai rane ba ko lo to those lo loira mina mayam sanga se lo sawasi su thole kanji thabuk sakka do ma le ma gi lo sanga se lo loira chung lo to mayam sak lùa mà lấy lo sak lâu rồi xí sak thua xí lo sak mình ở sak lâu thua xí lo xe lo PC की sak to ko si की जगह दगी लो PC की sak to अदुगा BDF की ना सोम की बातू से सिदाई लो पुंजन बेया देखो कहीं नोम तहंगे बा कहीं किनो BDF का पुलिस का sak पुन रिसीवो कहीं तो बेया और आगे कहीं अखोगी मेस कमांडर ना को BDF की ना रसन मनी पिकना सामाले पुलिस की ना लिशिंग सामाले है मानद माले चाइन सांग से मानदब है मोद पीबगी अदुगी तोगान तोगान तौबने ओके फरे याम हंथना येंगिबो ओइरे अदु याम फत्तबा खोइदी अम तोइना खल्ले वखंदा ngasi फोबा अदुगा मोइना अदुमबा खनबा फत्तबा ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯚꯤꯗꯤꯑꯣ ꯑꯁꯤ ꯂꯣꯏꯕꯐꯥꯎ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯊꯥꯒꯠꯆꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯀꯔꯤꯒꯨꯝꯕ ꯃꯤꯌꯥꯝꯅ ꯁꯣꯏꯕ ꯌꯥꯎꯔꯒꯁꯨ ꯆꯨꯝꯊꯣꯛꯄꯤꯌꯨ ꯈꯪꯗꯕꯅꯤ ꯍꯥꯏꯅ ꯈꯟꯕꯤꯌꯨ ꯑꯃꯗꯤ ꯀꯃꯦꯟꯗ ꯑꯗꯣꯝ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕ ꯑꯁꯣꯏꯕ ꯈꯨꯗꯤꯡꯃꯛꯇꯨ ꯍꯥꯏꯕꯤꯔꯒ
ꯑꯩꯍꯥꯛꯅ ꯆꯨꯝꯊꯣꯛꯄꯒꯤ ꯇꯥꯟꯖꯥ ꯂꯧꯖꯒꯦ꯫ ꯚꯤꯗꯤꯑꯣ ꯑꯁꯤꯕꯨ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯂꯥꯏꯛ, ꯁꯕꯁꯀ꯭ꯔꯥꯏꯕ, ꯁꯤꯌꯥꯔ, ꯀꯃꯦꯟ ꯇꯧꯕꯤꯔꯝꯃꯨ꯫ ꯊꯦꯡꯛ ꯌꯨ꯫